Manipur ki tangdu laita da wakiba masi tha manga helak na pawda lengak na hiram amatada waroshin purak pangamdana leiba si yenglaga President rule thammo Chief Minister Silu haina Congress na sengdorakli Chahi taret kuntakpagi matamda June 19 ki miyamgi ihauda amadi sedasida thokliba irang asida lekhidraba athoba amadi athobi singi mafamda aroiba haisoi tamduna ikai khumna botrai Petroleum tanker singi gari steering pai dabagi khongjang makha chathari chapchaba waroshin ama purakri pawba khongjang handok loi haina driver singi maikai degi thamlakli Amasung Central Lengak na Golmai Gaiful Silu Kabuibu Manipur High Court ki judge oina hapnaba khanghalakhibaga loinana court asida scheduled tribe community ki ahanba nupi judge oirei